Manipur ki Laan Sida State Force amadi IRB na Louriba Thoudang Adumak Village Defence Force-VDF Nasu Loukhiba Maramna Manipur meeyamna Vdf Singbu Kaopham Thokte haina Bishnupur District Police ki Additional SP Operation Amarjit Lamabam na phongdorakli wafam asing asi Village Defence Force-VDF ki tarataruk suba Rising ki gamari leina Bishnupur da leiba lining thau maya ngamba community hall da pangthokpa thauram amada mahakna phongdokhibane Bishnupur District Police ki SP ki meeting makada Bishnupur District VDF Welfare Association na sinduna pangthokhiba thauram aduda Amarjit Lamabam hai kumja lisingani kulumdoi gi May 3 dagi haukiba irang asida BDF na ngasi fauba ajobo thodang lawraga lagle tungan ba police station da attached tawdina lairiba BDF personnel sing ase police personnel amana pangthokliba mathau aduga manana pangthoklibane police station kharadadi BDF personnel singna LC oiba phawu yaure BDF personnel sing asigi mathakta graduation loiraba kaya yaudaba nate BDF singi oina matam gi oiba kanaba thabak thorum kaya Bishnupur district ki SP ga tanaraga pangthokle makhata nasu BDF ki yaifa thorang paikhatnaba mathak thongba officer singa khanagani haina mahakta makhata na phungdukhi we last 1-2 years we president VDF la low to Yam Sawi, we district to Zumare, head over Padiki, to the Wing Drama district, like maximum of I am VDF, along with police supervisor, command Zumay, Yamina, we have we sensitive job, we know area Sumba, sensitive job. No hay algo que yo sí como todo policía local comando de Louriba no hay que ni en este tanto de ni de que policía ni comando de na mara todo set pero no diría que se para fondo hoy se muy trabajo de vaina se mo que no na que no toda policía no na que no lo se diría que no lo que descripción capítulo de biomedicina